ꯊꯦꯡꯅꯕꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯇꯔꯨꯛ ꯑꯃꯅ ꯐꯥꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ JSC ꯁꯦꯝꯈ꯭ꯔꯦ꯫ ꯆꯦꯟꯅꯕ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯐꯥꯖꯤꯜꯂꯤꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯝꯕꯤ ꯁꯦꯝꯕꯤꯗꯅ ꯂꯩꯔꯛꯄꯗꯒꯤ ꯁꯃꯨꯔꯧꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯌꯥꯏ ꯂꯝꯕꯤ ꯇꯧꯈꯥꯏꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯔꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈꯤꯕ ꯃꯄꯥꯟ ꯂꯝꯒꯤ ꯁꯤꯟꯃꯤ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯤꯍꯥꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯂꯨꯄꯥ ꯂꯥꯈ 2,2ꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯒꯤ ꯁꯦꯟꯐꯝ ꯄꯤꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ 38ꯁꯨꯕ ꯏꯝꯐꯥꯜ ꯕꯨꯛ ꯐꯦꯌꯔ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ, ꯇꯦꯔꯣꯔꯤꯖꯝ ꯅꯠꯇ꯭ꯔꯒ ꯑꯀꯛꯅꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯃꯗꯒ ꯃꯔꯤ ꯂꯩꯅꯗꯦ, ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯜꯂꯒ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISCOM ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯁꯤꯜꯒꯤ ꯆꯅꯝꯕꯝꯅ ꯇꯔꯥꯃꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯉꯔꯥꯡ ꯁꯂꯨꯡꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯐꯥꯈꯤꯕ ꯈꯨꯟ ꯉꯥꯛꯄ ꯃꯤꯑꯣꯏ 3 ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ, ꯈꯨꯟ ꯉꯥꯛꯄ ꯐꯥꯔꯒ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯑꯌꯨꯛ ꯊꯧꯕꯥꯜꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯨꯟꯗꯨꯅ ꯂꯩꯅꯈꯤ꯫ ꯇꯨꯡꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯊꯣꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯅꯈꯤ꯫ ꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JSCꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ DC ꯊꯧꯕꯥꯜꯗ ꯄꯤꯁꯤꯟꯅꯕ ꯆꯠꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ DC ꯂꯩꯔꯝꯗꯕꯗꯒꯤ SDC ꯊꯧꯕꯥꯜꯗ ꯄꯤꯁꯤꯜꯂꯝꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯜꯂꯨꯔꯕ ꯃꯇꯨꯡ JSCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯔꯥꯡꯊꯦꯝ ꯇꯣꯝꯕꯅ ꯐꯣꯡꯗꯣꯔꯛꯄꯗ JSCꯅ ꯂꯩꯉꯥꯛꯇ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯈꯨꯟ ꯉꯥꯛꯄ ꯍꯥꯠꯄ, ꯄꯨꯂꯤꯁ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ, ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯕ, ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ ꯈꯨꯟ ꯉꯥꯛꯄ 3ꯃꯛ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯉꯥꯛꯇ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯇꯨꯡꯗ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯔꯛꯄꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯨꯟ ꯉꯥꯛꯄ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯗꯨ ꯃꯤꯌꯥꯝꯗ ꯁꯤꯟꯅꯧ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜ SPꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯔꯦꯂꯤ ꯆꯠꯇꯨꯅ SP ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯏꯃꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯂꯨꯡꯐꯝꯒꯤ ꯊꯧꯗꯣꯛꯇ ꯐꯥꯖꯤꯟꯈꯤꯕ ꯈꯨꯟ ꯉꯥꯛꯄ 3 ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯐꯥꯎꯕꯗ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥꯁꯤꯡ ꯑꯁꯤ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕ ꯏꯃꯥꯁꯤꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯣꯏ꯫ JSC ꯑꯃꯗꯤ CM उनरुरगा हलक्लब मतुंगदा मखा ताना खोंजंगसिंग चंगसिनबा फिरेप लौरगनि हाइकी। थौबाल कोर्ट की ड्यूटी मैजिस्ट्रेट नीरज सिनमगी चिंगमैरोंगदा लेबा युमदा मखोय तरुग अदु पुथोखरे लोइनना मखोय तरुग अदु थासिगी 24 फावबा पुलिस कस्टडीदा रिमांड पीखरे हाइरे। ngarang akoi phajin khiba khunngakpasingse akoi unconditionally athuba matamda release tawbiu haiba loina na akoi gi khunngakpase akoi maram chadana manipur state force na hatpase masida involve tawriba haibadi senariba personnel singsigi mathakta ain gi oiba matik saba haibadi thabaktagi terminate tawbiu haibase akoi JSC gi side ge akoi thamjari karigumba akoi na thamjariba akoi मरम कया सिदा करिगुंबा गवर्नमेंट थबुक ओइनो ऑनथोक पिरक्तबा तारगदी मका तारकपददी अखोय मखल मका कयागी खोंजंग चंगसिन लगनी हाइबगी अखोय जेफसीगी वरेप लौजरे मरम अदुना ngasiगी पालिबा लेंगाक असिना यारगदी हाइरिबा मिहातपद चेनरिबा इन्वॉल्व तौरिबा मिहातप पर्सनल सिंगी मथक्ता आइन गी ओइबा चैराक पिबिबा अमदी फाजनख्रिबा खुनगाकपा तरुकसे अनकंडीशनली रिलीज तौबिबा हाइबसे अखोय जेसीगी साइटगी ngasiगी पालिबा गवर्नमेंट गी मफमदा अखोय रिक्वेस्ट तौजे।
Nakalamar Manipur Police na thadorok report amagi matungin na di, lo na tingkraba pre-paki kadar karana. Apaba makali kulay paito na Thawal District ki salungfamda senkai tumkai tobu ki tabuk sathare haiba paufang badagi. Manipur Police ki kangbu amana jangsilubada nong may kapthorak badagi. Nakalani ki marakta kuthok na bada pre-paki kadar ama asok apan nang badagi. Ras Medicity tapukhat laba matung laika na bangamdana laikidaba amadi lup asigi kadar taruk amana. Kutlaiga Kona Fabagi Todok Sing at the Tokiban Haire. Lake Hidrabamui Adudi Lystrom Prem Sahitarani Pal Amadi, Farabamui Sing Adudi, Tokso Momosa, Atopaming Sane, Sahini Fumatoi, Sarangtem Anan Sing, Atopaming Malem, Sahikun Trataruk, Ningthosam Karna, Atopaming Pisak Sahikun Taret, Ningthosam Manoranjan Sing, Atopaming Kagemba, Jahikun Matoi, Tongam Falguni, Atopaming Urikpa Madi Koitoi, Sahikun Taret, Moirangtem Johnson atopaming Thauna Sahikun Mathoine. Makoitige Magazine Mariga Konana 5.56 mm Insas Rifle Ahom. Magazine Aniga Konana 5.56 mm Amok Rifle Ama. Magazine Aniga Konana 7.62 mm SLR Rifle Ama. Magazine Yauba .303 Rifle Ama. 5.56 mm Insaski Kapayariba Maruni Futaruk. 5.56 mm Amok Rifle Gi Kapayariba Maru Kuntaret, 6.72 mm SLR Rifle Maru Kudmanga, .303 Gi Kapayariba Maru Kuntrataret, 4-wheeler car Ani Amadi mobile phone Taruk Fagat Lehaire. Thaudogosiki Matangda Prima Facie case Malap Khatuna, Tzinba Ukibagaloinana, Faraba Kulai Singadu, Police Armory Singdege, Lut Tokibakulai Singi Haiba, Kangmungam Lehaire. Loina na Thaudogasi the Lake Daba Thawal Kuno de Gilistrom Prem Hokiba, August Kitangtarani Palda, Tiba Kangana Lerak Padegi. Imung Manungi Mirrors and a missing report Tokiba, Mio Amane, Adamoina Mark Mahak Loan and Tinkraba Prepak the Yaudana, Kachin Kuno de Lerakibani Haina, Manipur Police reporters in a Makhatari. Matam Kuinagi Mamangdagi, Maya Lambi, Sembi Naba, Marilenabas in the Taxanduna Laklabasunga Sifauba, Lambi as a Sembi the Nalerak Padagi. Samuro Koisauna Miam, the Lambi the Toraktuna, Samuro Little Master School Mamangda, Lambi Tokhaidana, Lambi as the Data Toxasin Tori Pagaris and Tingbagi Kongzang Changsan Cray. Maya Lambi Haina Kangari Bamong Sanga de Horaga, Samuro Faubagi Lambi as sea, Langak Semjin Bigani Haidana Laki. Adubu, Semjin Bidana Kuinalerak Padegi, Kudong Tiba Toknabagi Machak Oirak Maramna, Koisauna Raba Samurogi Ima Ibel Singna Kongzangasi Junction Kibani Hairi. Hairi Batodogasiga Mari Lenana Ima Ibel Singa Police Kachauna Kanamo Muknabato Kibakalinana, Mio Mari Police Nafazan Kre Hairi. Fazan Kiba Mio Singadadi Hoidrom, Komdon Bilema, Jahian Kaitaret, Kuraizam Toicha Lema, Jahian Kai, Oinam Soro Lema, Jahihum Fuhumdoi, Amadi Hoidrom Joirani Lema, Jahian Kai Matoine. Tungda Masingyam Laba, Ima Ibel Sina Fazan Kiba Mio Sinkodak the Tato Uhaina, Wangoi Police Station, the Thomson Ki, Taudogasigi Matang the Maya Lambi upon the Publicity Secretary Oinam Chow Chanu na Fondo Kibada, Lang Tabaldegi Samuro Faubagi Lambi Asi Semzin Bidana. Miyam na ban kaurani haibadagi, Tasigi Tang Anida, Chief Minister Masana Kauraktuna, Lambi Asi, Semjin Lagani haibagi, Tazabapiraki, Aduga, Tang Ahumda, Executive Engineer Laktuna, Lambi Karakotoktuna, Nung Karatharamki, Masigi Matung, Nasi Faubada Sembi the Tamle, Lambi Seman Laktabadagi, Amuk Naria Assembly Constituency ki MLA, SKB Unaduna, Makata Nataksin Ki. Masidagi Hendokuna, Works Minister Masama Kapau Paunaraga Mukhana, Tazaba Pirakrabasu, Nasi Faubalambi Asi Sembi the Nalady, Lambi Asi Asuki Matik Pibam Sokchile, Chief Minister Masamang Nalambi Asi, Semjilagani Haibagi, Chapchaba Warol Pidriba Fauba, Kongzangasi, Makatana Satakigani Hairaduna, Kongzangasi the Pazin Kibamir Mary Edusukudak the Tadokadabani Haibadiman Tamki. December ki drama thoidagi semba haujaraglaage haibagi thajaba pire madusu sembi raktabadagi di ngasi asi haunaruba ka laitana mai lambi apunba mai apai luki ima sing laga samurogi bibam soktuna laiba mafam sing asida lambi ta khaiba haujabani lambi ta khaiba haujaba asida wangoi police laga mai apai ima mari phaduna pubi kare ima sing asi huji thado piraktaba taragadi Akoi, Maya Pabi sing Tumina like Hoksaroi, Lambisu Sengadabani, Maya Pabi Ima sing to Tado Pirakadabani, Madu Taudragadi, Makan Makakayagi, Kongjang Sangsilakani, Marie Nabadi Pamena, Atopamatam Dami, Zangbiu.
Kagching District ki kairakta ngarang namidang masak khangdaba khutlai paibasingna nongmuina kaptuna hatlamkiba Bihar-dagi singmi ani ki imung manungda Bihar ki Chief Minister Nitish Kumar na awaba phongdokkhibga loinana imung manunggi miyoi-singda lupa lakh ani gi ex gratia gi senfam piragani haina lauthokre. Bihar ki Chief Minister Office ki thadorakhiba warol amada leikidraba miyoi ani asigi imung manungda makhatana mari lenaba State ki Labor Department ki maikaidagi phangba yaba mateng sing phanghanbiyu haina sapil tawrakle. Bihar-dagi non-local migrant worker ani sakhangdaba singna nongmuina kaptuna hatlamlei thaudoga singarang namidang wairam pung 5 minute kunlom taba adwaida Kagching District ki kairak mapada leiba Kagching wabagai lambi da thokkibani haina police gi phangba paw amana haire makoi ani adukanana kari maramgi nongmuina kaplambano haiba khangba ngamdre hauzik fawpagi oinadi thaudoga sigi matangda claim tawrakpa amata leitre thaudoga sida leikidraba miyoi ani adudi Sunalal Kumar Chahitarani Pal Apokpa Virender Kumar amadi Dasarath Kumar sahitara taret Apokpa Mohan Sani kawe makoy animag Bihar gi Gopalganj District ki Yadapur Police Station ki manung chanalaiba Rajwahi Village tegi ni haire makoy ani construction ki worker oina Kagching gi mafam amada leiba asan baka amada leirakhibane thaudogosi makoy ani na kairak yawabungda leiba construction site amadegi Tabak loiraba matung makoyna leiriba mafam aduda halakpagi lambida thokkibani haire thaudoga sithokpagi paw hek phangbaga Kagching police ki kangbu amana makoy ani anakpa hospital amada pukhaduna laikanana bohanaki adumoina mak hospital yorba matung doctor sina makoy sina purakhibani haina khangalakki thaudoga sigi matangda Kagching police na case ma lokhatuna tazin bahokre haire Ngarang namidang wairam pung 5 minute 15 rom tabada Kagching Police Station ki manung chanalaiba National Highway chamaga kontrataret suba ege kairaktegi wabagai taba lambi ki kairak gram panchayat ghar mapada sakhangdaba singna non-local ani nongmuina kaptuna hatlambagi thaudok adabu yaningdaba phongdoktuna ngasi kairak yawabung kaithal sangda wakat mipam phomkre kairak apunba merapaibi amadi kairak United Development Association kudana punna sindana Pamki buwakat mi famadada kairakta nongmay kaptuna mi hatpa yaningde micha marakta mi hatpa yaningde kanana kari maram bidamag mi hatlambano haibadu athuba matamda sengtokpiyu haibana chingbu warolsing iba play card kaya paiki wakat mi famadada saruk yakibi amana phongdorakpada Haujik Manipur gi tangdu leitadraba asuk yamna wanaraba matam asida mihat mipun gi thabak satharaktuna ngarang kairakta misa marakta mi ani hatlamba asi yaningde kanana kari maram gi damak mi hatlambano haibadu athuba matamda sengdokpiyu haiki Hauji Manipur gi tangdu leitadraba matam wanaraba matam sida mihat mipun gi thabak satharaktuna ngarang akhoi gi kairakta mi halamba se akhoi yaningde misa marakta mi hatba koi yajaningde adugi sumathakta masi kanana karigidamukta halibanu haibase athuba matamda sengtokpiro Manipur ki reading, thinking amadi intellectual community asi haukiba chahi khara asida yamna pakthok chawthorakpasi yamna apaba kudam amane Society asida hariba community sing asina mapangal kanna leriba makai Manipur asi mangzul thana chakhatpa ngamgani haibagi thazaba lei haina MU gi VC Professor and Lokendra na phongdokre State Central Library Imphal Department of Art and Culture Amadi Raja Ramohan Roy Library Foundation Kolkata Minister of Culture Government of India ani napuna kusamna ngasidagi hauduna thasigi kunmari fawba numit 10 chupna chathagadaba kuntra mate suba Imphal Book Fair kay sampata leiba State Central Library Auditorium da haudokpagi thoramda mahana wafa masi phongdokkibane Mahakna makha taraduna hai haukiba chahi kun roma sida honglukliba kaya asida social intellectual siniloriba thaudang asi yamna thagatningai ne tongan ba samas ki maramda nainaba subject singda Manipur gi leiriba ayiba singna lepa leitana iba madi phongba tawba thengnare Masina Manipur ki society asida reading thinking community asi hengalakli haibane Asigumba intellectual community asina kalliba makai Manipur asi soidana chakot khongthangi maikai da purak pangamgani haibagi achet pathazaba lei ngasi hangliba stall sing uba matamda fair asi yamna updated oiba madi mapung faba book fair amo oiba ngamgani haibagi thajaba lei Manipur gi hauzik oiriba tangdu leitada bapiba masigi marakta book fair asi tawduna inkalagliba intellectual sing naha singda lairik sing asi paraga khara makai di kana bapiba ngamgani
Book fair asigi manung chana intellectual visitor kaya laktana pangthokadoriba tongan ba interaction program sing asida saruk yaraga tongan ba afaba wakhalon kaya pukhan mangamgani haiki Tharamapu and Saruk Yakiba Art and Culture ki Commissioner M. Joy Singh na hai. Book fair haraga miyam na lyric labor yonbo oina unariba dun nate maru oina lyric amadi library asi kamdaw na promote tawgani. Society amada chains purak na bohon na bada lyric ki layriba thawdang adu khanghan gani. Oja sing lyric pahaning bagi ihul fahol labadi lyric tak pagi saruk tangkhai di mai pak labani. Book fair asida tongan pe event kaya ama yauri maduda yawning ba fauragadi hairiba event aduda hena hotna haning lakani. Miyamna su pangthokliba book fair asi hena mai pakhan biyu amadi book fair asi ki kanaba lawmin asi haiki. Tharamaduda Language Planning and Implementation ki Director L. Radhakanta Singh Su, President Member oina Saruk Yakiba kaloinana Jahi asigi oiba souvenirs fonki. Book fair asida Manipur amadi mapaldi ki yauna punna book firms agencies kuntrani thoina punna stall humpudarani thoi hangduna book fair asida saruk yare. Manipur da hojik thokliba irang asi Kanglup ani ki marakta thokpa irang ni irang asi terrorism natraga kaknaba lining lai solamataga mari leina de haina Union Home Minister Amit Shah na hai kray wafam asi mahak ningarang National Television News Channel amana lokhiba amada Manipur gi irang asi karam matam da loigadoribano nimit chatrog helaba irang asi hojik fawa loisin mangamdribagi maram asi karino haina hangkibagi paukum da haikibane Manipur da hojik thokliba irang asi Kanglup ani ki marakta thokpa irang ni hairi wafam asi isu asibuna thaina behekta haizin natte masi achumba wafam ne Manipur da hanadagi Kanglup masel gi irang kaya thoktuna lagli thoki ba irang sing adu yamdrabada jahi ani ahom fawba chathaki miyoi kaya amasu siki irang sing asi terrorism natraga akaknaba lining laisol amataga mari leina de adumoina mag irang asi loishin hanama kana hotnari misimina thokpagi jangsu yamna hantare atuba matamda waroi cinema puraglagani haina Union Home Minister Amit Shah na makhatta ki नहीं देखिए वहाँ नस्ली हिंसा है एक कोई ना टेररिज्म का प्रॉब्लम है ना एक प्रकार से धर्म के आधार पर हुए दंगे हैं ये नस्ली हिंसा है मणिपुर का एक इतिहास है मैं इससे एक्सक्यूज के रूप में नहीं कह रहा हूँ बैकग्राउंड बता रहा हूँ जब भी मणिपुर में नस्ली हिंसा हुई 1-1.5 साल तक ये चला है कई बार 3-3 साल चला है और बहुत सारे लोग इसमें मारे गए हैं Nakalamaramda ngarang namidangi interview aduda interviewer aduna hangba wahang oina Manipur gi nakal ani gi miyoy singna Manipur gi Chief Minister Sindog Labadi nauna amuk mahusage fibum da hanjilak pangamgani adupu Center na Chief Minister Sindog tana sikhang khangduna lerib asikarigino haina hangki masigi paukumda Union Home Minister Amit Shah na hai Chief Minister Sin Bahaibasi BJP party na logadaba warip ne Hongdopu matamda kari reaction lakpa yabagi haibadu sukhang daba yade masigi mathakta hojik Manipur da Kanglup anigi maragta thokliba thawdoga sida Chief Minister oiriba si Kanglup natraga purup amagi misakne maramasina Kanglup natraga purup animaki maragta wari sanabagi thabak chathari suksoi soidana waroi cinema purange bahotnari haina Amit Shah na haiki मणिपुर समाज में दोनों साइड्स के कई लोगों ने कहा कि अगर चीफ मिनिस्टर बदले तो एक नई शुरुआत हो सकती है लेकिन ये कहा जा रहा है कि केंद्र सरकार ने एक जिद पकड़ ली है कि हम नहीं हटाते बिरेन से देखिए राहुल जी कोई भी सवाल को इस तरह से पूछना जर्नलिस्ट के लिए बड़ा सरल होता है चीफ मिनिस्टर बदलने का निर्णय पार्टी करती है एक बात और बदलेंगे तो भी क्या रिएक्शन आएगा उसकी भी चिंता करनी पड़ती है क्योंकि वो भी दो कम्युनिटी के बीच में जो संघर्ष है उसमें से एक कम्युनिटी से है Nasi ayupung taruk rom tarakpa adwaida Haingang Police Station ki manung chanba Kairang Makhalikai land number 3 de leba special contractor Thokchom Sankar apokpa lekhidraba Thoksom Bihari ki yumda sakhangdaba singna bom amathamlam le haire kanana kari maram ki bom asi thamlam libanu haiba khangdri bom aduga konana thamnamba paujelamada nangi imung kanana kan mangamgani haina tharamba thingnaki haire Thasi ki tarani thoi ki nimidang wairamda Singjamai Wai Khomni Kai Thalaiba
Kakwapat Multipurpose Cooperative Society ki Secretary R.K. Ranjan ki yum ki geta sakhangdaba sina bom thamzilambagi thawongbu yanindaba phongdokladuna ngasi Kakwapat Multipurpose Cooperative Society ki members sina Kakwapatta wakat mifam chathakre wakat mifam aduga mari leinana Society asigi Chairman W Manglem Nahai Society asigi Secretary R.K. Ranjan ki yum ki geta Che amada KCP haina tharaga bom thamzilamba asilaibak thibane matam khara internet tingling ngai manungda RK Ranjan ge WhatsApp ta lupa lakh manga gi demand tawrakpa kanano karino haiba amata haidaba asilaibak thibane Manipur gi housing oriba isu amadi thokiba isingi chawna maram oiraga pat asida nga farm Nipal leirabasu society asigi fund nil chatuna leiribane masigi account statement ichilinau sene yengi hairabasu yagane Masi fawbada farm Nipal leiba farm amana jahi amada lakh mangagi income lakh I haibina chingba calculation kaya padana group asina sel gi demand tawre society asida punna sinmi ngak to oiba member chani ga mari leiriba asisu income amata laktabana member amada jahi amagi oina supnagi lupa lisingani khaktamak piduna society asi yamna wana leiribane society asina development tawnabagi damak thabak khara tawbadasu Madugi income madu kadaidagi lakpano haiba yauna investigation amadi wahang kaya hangpana society asimut payana leire society asigi members singi manungdagi pau pitok pisin tawrabra haibagi ajoba wahang lakle society asina wana leiringai amadi Manipur gi tangdu leitada ba phibam ama mayok naringai sel gi demand tawba asi matang chade karigumba irang asina safarak laba mate society asina Khara safaraba matamda kanano karino haiba thidok naraga angama mateng pangnasi haiki Inner Manipur Parliamentary Constituency ki mihud oriba Congress MP Dr. Bimol Akoizam amada opposition yatay MP Singaloinana ngarang sa ki Lok Sabha gi sitting the Prime Minister Narendra Modi na Indian Constitution na jahiyong futara mga mapung farak pagi matang da wangang kibagi hek mangoinana House ki walk out todana Prime Minister na Manipur gi matang da housing fawba tumina leibabu yaning da bu utkre House tagi thorak laba matung mahak na national media amada phongdok kibada Prime Minister Hairi Basi leibaga sigi khwaidigi chawba political executive amane adumoinamak Manipur da housing leiriba pibam ase Supreme Court na fawba Constitution gi yumfam oiriba agency pumnamak fail oire haina haikiba leire Masigi matang the house asida mahaki wafam kara phongdok pagi tanja pipi da bahai basi taseng na nungaite masida Prime Minister na amuk marai chaithara Indian Constitution asina jahi humfutara mga mapung fakibagi matang da wanganga daribasi ay tawang amoydabana House teki walk out tobane House na mangonda wangang bagi tanja ama pikidrabasu hawkiba jahi kontra asida mahak na khangsarak pakhara adudi article ama idana phongdokhigani haiki loinana Opposition MP sinenga si mahakaloinina House tegi walk out torakpada apen mafawi haiki So I don't want to traumatize myself by listening to his speech because after all Prime Minister is the highest political executive of the country and if his sense of contempt for the suffering of the state by not acting decisively on such a tragic moment. Outer Manipur Parliamentary Constituency ki mihud oriba Congress MP Alfred Kangam Arthana Prime Minister Narendra Modi na asukuiraba fawba Manipur gi thokliba irangasi yengsin balaktriba karigino haina ngarang Lok Sabha da hangkre Ngarang Lok Sabha da Constitution ki matang da sathakiba debate ta mahana makha taraduna Manipur da thokliba irangasi ki matang da House asida nauhona na amuk ningsingdrabasu khangnaraba wafamne Adumoinamak leibak asigi citizen amu oina amadi leibak asi semgatpada saruk yakiba imung amadi lakpa miyoi ama oina Manipur da thokliba misiminagi thaudok sing asigi achumu wayal tawina bahai basi aige right ni haina hanasu mayek sing na haijakrabane miyamna chawna thazariba amadi aina su thasaba pamliba Prime Minister na Hauzik fawba irang asigi matang da wahi amada phongdok tuna leiribasi karigino haina hanglibasi henman bathoklabra Manipur gi mecha miyam kan mangamdribasi leibak asi kayam solabage maleng gi khwaidigi chawba sanmilon leibak am oirak pakuira roi hairibasida leibak asi gi miyam na leitrabada achawba sanmilon asina kari tawgadori bano haiba achawba wahang ama hangladuna opposition amadi ruling gi khenaba thamdana
Miyam Gawari Sabiu, Soy Kibalera Basu, Madugi Daitalo Yuhaina, MP Alfred Kangam Arthurna, House at Hamki. Mr. Chairman, 3rd of May 2023, I need not remind this House or this nation what happened in my state of Manipur. What has been happening for the last 19 months? The last time I got to speak in this August House, I very clearly said, as a citizen of this nation and as a family that has contributed in building this nation, it is my right to ask for justice. Why is it till today that my Prime Minister, someone who this nation believes, someone who I also wish to believe, why is it that till date he is not answerable to the people of Manipur? Why? Is it too? Indigenous Peoples Forum Manipur ki President Asanka Sarna Ayaba Yaudana Chadongda the Manipuri Indigenous Peoples Cultural Excellence Festival kumda lisingani kulmari pangthok lamba taraina laude amadi mahaki mathakta convection lakhotlagani haina Tangkhul Nagalong TNL Ukrul Headquarters athopa chirol aman haire Panbe abadi hairiba festival asi tha asigi tang tara humdoida Kamjong district ki Chadongda Chief Minister Nongthomam Birena Sarugyadana hangdokhibane Nimit nini Jatakiba Festival asida lamdam asida puthok chaba tongan mapotlam singi stall kaya amasu hangki Uripok napi apun balub UNAL amadi Uripok apun balub UAL na Ziribam ki thaudok ta napi angang taruk ku ki terrorist na fada na pukhraga tamtina tokpi ki bathaudok ta chenaba sing fada na hakpacherak piu haina Uripok Canton Corner da jangsala ki bakhutang jara henwa ki kongjang ngasi thama mapung fa khre thaudok asathok ki bathama helaba fawalai nga na mi hat pasing fa bang amjaba karigino hangladuna kuthang jara henwa ki kongjang asida ngasi ki oina saruk yari Uripok Canton Area Development Committee Langol Leima Kulen amadi kumantam leikai gi merapai bisina lengak ta hanglakli Nisagi mayay na lai chura basing bu afabalambi da purak na bagidamak nimit ni fumanga chup na pangthok kadaba free detox camp ama pangthok na batharang tore masida maru oina sel thumi khudong chadra basina khudong chawal lobi ho haina Union of Treatment and Rehabilitation uses for social transformation youth trust na phomdurakli Hiramasiga Mari Lenina Manipur Press Club the Pangthokiba Paugi Mifamada U Trust ki President S. Herozit Nahai Trust in Hari Batharanga Sipaikanana ba Social Welfare Department the Haizerubada Department of City Director Ngangom Utam Nahara Harang Yabirakpagi Damak Tagat Pongduk E Pangtoka the program si imong manungi fibam chadra bakayagi damakta khandana singadaba amani Miyoi Chahum gi target the Pangtok na Bahizerubada Chamagamar Futera Humdoigi Ayaba Social Welfare Department of Pibirakle Masida Social Welfare na Certificate Piduna Laikraba Rehabilitation Centers in the Kudung Java Silopu Yagane High River Rehab Center Sing Pamung Yankai Labagi Oina Miyoi Manga Amadi Miyoi Ahumda Elot Togani on a Pangtoka the program Sibulang and Yabirak Bahai Basi Nisana Laichu Duna Lairaba Singbu Yaifanaba Apaba Maramda Laknaba Hotnabada Langang Nasu Chau na Saruk Yari Haibane Masida Dresses the registered Toba Tautabati the Social Welfare Nasakanglaba Rehab Center Sing Nasu Kudong Jaba Silobi Bayagane Asigumba Tarangama Paikatnaba Hajerubada Langang na Harang Nataba Paikatnaba Ayaba Pirak Pasigida Matagatli Haiki Drug use and its related harms public health issue more and Miyamasu drug use continue to move out and the President of the treatment of small maps and ultimately can result to the power of the body. Jawaharlal Nehru Manipur Dance Academy Students Union Guru Puja gi thoram ngasi ZN Manipur Dance Academy JNMDA Imphal gi Auditorium Hall da pangthokre Tharamalu da Longzam Zoy Chandra Singh State and National Awardee Vice Chairman ZNMDA Pukrambam Bilas Singh National Awardee Director JN Manipur Dance Academy Imphal amadi H Sarojini Devi Pradhan Guru ZNMDA na athoiba mithunglen Tharamapu amadi akhanaba mithunglen oina saruk yaki Athoiba mitunglan gi warol piradana State and National Awardee amadi JNMDA gi Vice Chairman Longzam Joy Chandran Hai Union Asigalonian Academy Director na Asigumba Parampara Liglamasi Academy asida matam kayadi gi jathaduna lakliba sidai khoi khudingmak na pungning thogat fam tok e
Tongan tongan ba sinfam da leri boja guru sing asi yamna marui ba amakhakni oza guru ama boy khoina hanthabo oina uba amadi mityeng de yeng ba hai basi aran ba amakhakni masi ekhoina oza guru da bhakti kai ba amadi dos langsin mo oina thokane aikhoi botakpi tambiri ba aikhoi na gyan lo sing bidya lori ba sing asi aikhoi gi guru ni oza ngaktani haina khangadabane tongan tongan ba sinfam da leiba oishanu tongan tongan bakang luki oishanu aikhoi botakpi tambiri ba khoding makpu aikhoi guru ngaktani haina logodabani phongdoki ZNM DAG Director P Bilas Nahai Paudaba su aishanu hiram khodimakta oza guru sing yaudaba yade haibagi achetpa wakhalona duda asiguma thoramasi pangthokpani loinana oja singna mafam asida mahai tambiba khaktanatana thogolon bebar amasu takpi tambiri bane mahiroi sing asiga oja guru singa gi marakta leiriba mari sing loinana mama mapa oiba singna macha sing sembada yamna maru oi phongdoki thoramasigi sarugamoina guru singi mafam da hekaleka tamkiba loinana Guru Singh da achamba khudol sing pi ki amasung ZNM DAG student sing na cultural program sing pangthoki aikoina gyan lojeriba aikoina bidya lojeriba aikoi bu tambiriba mi khudima guru ngaktani aikoi go oja ngaktani na adu maina aikoi khanba tai mado aikoi go oja guru adu icham chamba oisanu aduga magi tongan tongan ba sinbhamda leiba oisanu adu paugi marathatna atenba break amatang lojeri Open admission open. Honeycomb Foundation School Mongsangi Bore Makongi English ngani kun mga kuntaruki oina academic session day care dagi class 3 fawgi oina admission to bahogzare. School asi qualified amani train tawra ba oza singna angang singna tunggia sa uhanduna takpitambiri. Pizari ba kudong saba singa dudi mama mapa sap mana ba angang ani natraga masidagi helabadi ani suba angangi oina sada kontra discount pizari aduga ahum suba angangi oina free admission pizari. Loina na relief camp natraga irang na sokalaba mafam singi damaktadi free admission pizari. Van service jahi ga sana raba sanaport ningtina Senjin Sajilaba classroom sing Luina CCTV camera, January kun English ngani kun mga fawagi manung da admission tawrabadi, Sada Yankay discount pizari, akak na basit karakaktani, kudong saba silawi ho, ngasi mag office na lakto na tanabi ho, office hour 9 AM to 2 PM. Breaking matungda makata pa pizari. Khangabo Development Society KDS ki mga suba mapokumon ngasi Khangabo makalikai ni leiba, Laisram Lenin Gim na pangtukre. Thoramasi da Moirangtem Kunjakeshor, ASI Telecom Moirangtem Diren, Headmaster in Charge Khangabo Ka Kundon Apo Primary School, Ningthausam Ranjit Proprietor Lujingba Pharmacy Amadi, Laisram Lenin President KDS na President Member in Sarukyaki. Thoramasi da Sarukyaki ba Moirangtem Kunjakeshor na hoki bajahi mga asida KDS na pangturagli matabag thoram singasi mamalibang aktane. Ngasigi competition at thalaba kunay asida Khangabo kungasi bulebag miyam na khangnaba kungang amo ohinaba honabada KDS kumba organization na magitawda ngasi yam na chawi KDS ki members na chokta balay na pangbiri batawda ngasi makataba da suhe na pangbido na Khangabo kungang ngasi buhe na chokot pa kungang amo ohin minasi hay na fongdoki Marangtem dire na su KDS na hoki bajahi mga asida pangtoki batabag sing taki bagaloy na KDS ki vision Tabakutawasi peningay oy haiba wafam sa tamki. Ngasigi tharamasi da KDS ki mapokumon ga marilene na hoki ba December tarahom doida Taubal District Hospital da pangto ki ba voluntary blood donation da ikat ki ba volunteer singi mafam da su certificate singen toki. Universal Friendship Organization UFO Imphal West at Quarter Number 1 Langtabal Furama Kung Batalan ni Manung Chanaliba Maitay Huyen Langlon Sintam Sanglen Sajil Academy UFO Hawa Marak Chungtam Lekay Bransky Kontra Suba Rising Digi Thoram Ngasi Achamba Thoram Mamagalo na Pangtokre Thoramadu Kontang News Editor Wang Kim Chadamena Ibudo Pakang Wayekpa Malem Gifiral Chungkat Pagaloy na UFO ge members na Malem Gifiral gi Mafam Lekay Kumnabudki Thoramadu the organization asigi General Secretary Bransky Maru Ibamiyoy Singamadi Mafam kaya dagi lakwa members na Sarukyaki Mahairoy ki Loop Singda
punminaramba mayamna punsilaga miyamgi mating pangnaba punsigi marup kowa loop ama semduna ngasi Regional Institute of Medical Sciences RIMS the blood donation camp ama pangthokre punsi amagidamak punsi amana kathoklaba I haiba wakhalon na pangthokpa I katpagi thoramadada miyamgi thabak tawzaramlaga Hauzik maipuna na sarug yabang amdrabasu khulngak libasin asok apan yaropada mating oinaba I katpagi thoramasi pangthokpane Matung tarak padasu, ikat pagitharam sing pangthokigani haina lupasigi mihud amana haire. Kekman Prize Distribution Committee Kekman Asindana Committee asigi kuntaruk rak suba manamatum yanthok pagitharam ngasi Kekman wang mataba mayay lekay dalayba A. Indrajit ki mayun na pangthoktuna Mahiroy sing amadi mapa mama sing bu pungning thagot kray Mahiroy sing pungning thagot pagitharam madada DM College of Commerce ki principal so ariba DM University ki controller Dr. Asem Nabachandra na atoy pamitung Thabagtegi Potharabet Master Yumnam Gauro na Tharamapu aduga Thobal College ki Geology Department ki Head Associate Professor Dr. Wangzam Indrajit na kanabamitung len oina sarukyaki Tharamadu de Kekman Kulgi Lekay Taret ki manung dalay babosem ki class 10 kosem ki class 12 ta mag wang na fangda na may paklabang mahiroy sing tungan mo subjects ang the letter magchat laba po na mahiroy yang kay Nepal NEET UG kumjalasing ani kunmari da may paktuna MBBS tamliba mahiroy ani aduga Best Guardian Award na chingba donor kaya nakalagpasel amasong certificate singyan toptuna pungning thagot ki JN Manipur Dance Academy, JNMDA, Ifalgi Matam ko na principal na Thawpuramba RK, Priyo Gopal Sana, Laikhitabagi. Kun Marie Subaning Singh Tharam nga sa Academy sa dalay ba mahakimitam dahil kalikat tambagaloy na nachaklan ka to na pangthukre. JNMDA ki production unit na sa na pangthuk ki Batharam nga marilay na JNMDA ki Director P. Vilas na hay. Laikhidraba RK Priyo Gopal Sana, India ki oina, The Great Master ki Mengtol Funky Badugum Labalam Damasigi, choreographer, director, amadi artist amakhagne. Mahangna Chenza Chungzaduna Academy asida nga sina production unit haina leribasi, matamamada ballet unit haina, kumjalisinga magachamapal hufutara taruk tahuduk lamkipane. Mahangna Laikhidraba matong unit asigi oza guru sana mahangna lauramba thaudang singa dubuning singduna, layhuna bagidamak, mahakimitam amasaduna, Academy asida thamlamni. Mahakna Laikhidraba jahi kunmari surak pag-iroy na mahakimitam sa Academy asida layriba khuding na, nauhaw na naning singbagaloy na chaklan katu na thawni bagi tharamasi pangthok pani fongdoki. JN Manipur Dance Academy ki production unit haidra matamamada de khoi ki ballet unit haidra harami ba production unit chi mahangna chenja songjabagi matung ina 1976 ta magi matamda hawdokpirama production unit ni aduna ngasi ekoina production unit na khoi ki Laikhidraba senior artist sing senior guru sing na magi khoi ki muti ama saraga khoi mafam sida katlaga thamjabani Hojik sanabagi pau lobirasi Manipur Cricket Association is sinduna team tara mangana sarugyarga group ani khaiduna Model Higher Secondary amadi Oriental College ground na chali bathasa ki tarukte gi horaga chatharakli bamari suba MNCA Super Plat Tournament ke ngasi Model Higher Secondary amadi Oriental College ground na chasana ki ba match da Blue Hawk kurai na rantara marida use uripok pumaiti ba pikre Match asi the Blue Hawk na ahan ba innings batting tawduna over kontra mathoy loibada wicket loina turaga ranja magayang kay mga loki bada UCC na anisuba innings batting tawduna over kontra mathoy ga ball amada wicket loina turaga ranja magani fu mathoy loraga match asi mighty ki Jatharagli ba tournament asigi hayang Model High Secondary amadi Oriental College ground the CDCC sa Golban amadi Falls Ketragaw na sanaragani Thawal Merging Ground da YWC lang tabal amadi KASC kumidok na sanaragani Manipur Cricket Association is sending the Laranja Public Ground at Chilibatasigi and Idigi Houghton Jatarakli Mapal Super MNCA Play Tournament King as a Kangabo Public Ground Sanaki match da YPHU Lalambu na KIYC Ketragaburan Kuntramari the Mighty Pikray matches the YPHU na hand innings batting thousand innings kept over Contranito Loibeda Wicket Nepal Turaga Ranjani Nifumari Loki Badaki IYC and Sub innings batting Paidina. Innings kept over Contranito Lubda wicket Nepal Turaga Ranjani Gatara Loudana matches in my TK. Tournament seeking a Silaranjam public ground Sanakiba match the KCDO Kongpalna. Wicket Mangada IBSA Namlekai Mighty P. Cray.
मैच असिदा IBS इन अहानबा इनिंग्स बैटिंग पाइदुन इनिंग्स के अपिपा ओवर कुंथ्रा मंगा लोइबदा विकेट लोइना तुरगा रन चामगनि फुमरी लौदना टारगेट रन चामगनि फुमंगा थमकिबदा KCD ओन अनि सुपर इनिंग्स बैटिंग दौदना ओवर कुंथ्रा निथोइगा बॉल मंगा द विकेट मंगा तुरगा रन चामगनि फुमा पलौदना मैच असि माइ पाकी सथरगलिबा टूर्नामेंट असि हेंगलारंचम पब्लिक ग्राउंड RRCC चुरचानपुर अमदी YWC पासोइना सानरगनि खांगाबो पब्लिक ग्राउंड ऑस्कार पाउना बाजार अमदी SDC लाइफम खुनौना सानरगनि All Manipur Bodybuilders Association Jahi Kudingi Pangthok to Nalapa Mr. Manipur Gi Humfunido Subedation Ngasi Manipur University Auditorium Hall the Manipur University Students Union Ani Nakusanaduna Pangthok Ray Manipur Lady Batongan with Jim Humputra Mathoidi Sanare Chani Tarataru Saruyatana Pangthokiba Mr. Manipur Competition da Junior Kangluki Kezia Kaibanga Kanglapta Humanity Plus Fitness Center Ripoki Sanaroi Taunauzam Ajaysanan Hanba Sangai Jim Kagempali Sanaroi Anoba Susil Kumar na Anisuba Amadi, YBB Jim Pisumgi Sanaroi, Ras Kumar Athoibana, Ahum Subataki, Senior Men's KG Humfumanga, KG Humfumanga Kamlup the United Jim Manipur Gisanaroi Livestream Netan Ahan Maloki, MPSC Gisanaroi Genji, Rongway na Anisuba Amadi, Royal Zingi Sanaroi, Kanglesan, Ningombam na Anisubataki, KG Humfutara Kanglupta Extreme Fitness Mantri Pukri Gisanaroi Dhan Ras Guptan Ahanba, MPSC Gisanaroi Livestream Okendron and Nisubamadi Wild Zim Hatta Gisanaroi, Sanasam Lobby Kumar Ahum Subataki. KG Humfutara Manga Kanglupta OZT Jim, New Chekon Gisanaroi Kaitalapo Malem Ngandan Ahanba, City Jim Uripo Gisanaroi Yumnam Thomas and Nisubamadi Icon Jim Hodam Leri Gisanaroi Life Rakpum Bankim Chandran Ahum Subataki. Competition is held up Taram the Lamla Assembly Constituency MLA KH Ibomsa, All Manipur Bodybuilders Association ki President N Ratan, Social Welfare Department ki Director Ngangom Uttam, Youth Affairs and Sports ki Director Tifulan Meite, Manipur University ki Student Welfare ki Dean Professor M Premjit, Nipa Lag Mr. World ki title Lauraba Loinana, WBPF ki Presidential Gold Order Fanglaba Arambam Bobi, Mr. India ki Tararak title Lokraba Catherine Bhakta Kumar, CRPF की रिटायर्ड असिस्टेंट कमांडेंट TH संजीव, कॉमेट की मैनेजिंग डायरेक्टर इरोम उमाकांत, VIPL की डायरेक्टर विंसेंट नमेराकपम, फिटनेस वर्ल्ड की प्रोप्राइटर अंगोम कर्ना अमदी, मुसू की प्रेसिडेंट नोंगथोमम सुरसनाथ व मीटिंग लेंसिंग ओइना सरुक याकी Thoram Mari Lena Lamla Assembly Constituency MLA KH Ibomsana Fondo Kipada, Lamdamasiki Sanaro Singna, India Minchet Puratu Nalakli, Housing Togli Bedangasiki Marakta Sotongan Tongan Masana Sing Lamdamasiki Danatana, India Minchet Purapungamli, Haina Fondo Ki. India, Manipur is powerhouse of sport. I visit the sports sports movement the color apoi leiba isai law samaya tung da ho to generation maya je samkata seida hai manga ro da to amani Sunday absent Senuna Lamlong Thongkong Artificial Turf Ground da ngarang deki hodna satharak liba Maria Suba Master Dr. Manauton Singh amadi M Chandrasaki Devi Memorial Football Championship ki ngasasana ki pa match da Amada FLA ki kiamgaina UVSA Lilong Jazingbo goal ani amada maiti ba piki Match asida FLA ki goal ani na CH Dabana amadi Bikram Jitna Match ke mina tarani toy amadi tarani Paul Chatpada team ki goal amamam chan ki Match asida UVSA ki amatangai ba goal W Provina match ke minute ani Chatpada chan ki Tournament si ki ngasasana ki bato pa match da TBS FA Taubung Kok amadi VFC Singzamay na sana ki ba match da goal amata chanabang amdana draw oiki Satharag liba tournament si ki hay nung tilpung amamakay tabada VSAI Thangmay ban amadi MLV FA Mayay Lambina Sanaragane. Pisum FC Amadi YLL Club Pisum Ningom Lerak na Sinduna ni Suba Charitable Trust ki sponsor Makada YLL Sanabungda Marie Suba Thopam Manihar Singh Memorial 5-a-side football tournament Haudokre Knockout passes sa Jatagadari ba tournament sa team Tarataruk na Sarukyari Ngasi Haudoki ba tournament sa Haudokpagi Tharamda Pukrambam Samsangba Oinam Romeo Amadi Oinam Chaupa na Atoy Pamitunglan Singh Oina Sarukyaki Manipur University Sports Committee ki meeting makada NG Mani College Kurai na yumboiraga ngasi college asigi sanglanda pangthok kiba RK Sanahal Memorial Manipur University
Inter College Thangta Tournament ki Nupa Kanglupta Yumboi Kiba, NG Mani College na Gold Mari, Silver Ani amadi Bronze Medal ani Laudara Team Champion Hoiki. Manipur University na Team Runners of ki title Loki, Nupi Kanglupta Yumboi Kiba, NG Mani College na Gold Medal ani Laudara Team Champion Loki, Waiko Mani Girls College amadi Saraswati College na join oina Team Runners of ki title Loki. Ngarang dagi hauraga Manipur Yoga Society na sinduna ngarang dagi hauduna Singjamay Community Hall sa tharagliba First Manipur Yoga Shana Championships ta sahi taruk dagi tara faubagi nupa machagi kanglupta maitay kanba paunam na ahanba nupi kanglupta lay mapokpam sintha chenu na ahanba sahi tara dagi tara mari faubagi nupa kanglupta Lystrom Harrison na ahanba nupi kanglupta na irungbam Zenika na nisubataki. The Morning Star Association MSA Thangana Sinduna Jahisigi November Contra Digi Hoduna Lining Tho Lampak Thanga Kunjimda Jatarakiba Marisuba Lining Tho Trophy Open Tennis Ball Cricket Tournament Solution Cray Final Match the MSA Kunjimna KNK Kabul Sanabada MSA Kunjimna Rantara Taruk Thoduna Tournament Ki Mapoi Cray Loisin Bagi Tharamda Manipur Lenga Ke Education as Director Samagra Siksagi State Project Director L Nandakumar IT and ICG Deputy Director L. Sarat, Retired SO L. Gaurakisor, Retired MPS Officer L. Santi Chandra, Adult Education Deputy Director L. Rajena Thibamitung Lensingona Sarukyaki, Loisin Bagi Tharamda, MSA Kunjem Hauduk Piramba, Layoy Kraba Club ki founder member Singda, Laisuka Tunikai Kumnab Udki, Lenana, Sarukyaki Club Asiling Katpada Thaudang Lokiba, Laikai ki Helsing Sukudol Tamtanaikai Kumnabut in Haudoki. Loisin Bagi Tharam Sarukamoy Sahini fu Henbasingi, exhibition match sa Masupang Toki Amadi, final match to MSA Kunjemna, Ranjam ka Kunumdoy, wicket taret aduga, KNK Kaibul na, Ranjam ka taret, wicket ni Pal Fangduna. MSA Kunjemna Toiki, Magok Matang Tarabasingda, Cell Citation Amadi Trophy Singimana, Oina Piki, Tharam Galoina. L. Nandakumar na Fungnoki Bada, India da Kwaidiki Chawba market is the film industry ga, cricket ki industry ga ni Maramasana. Thanga Gimiyam na cricket as the Kalaga Sana Basi, Tungda Yamna Fabo, Ogadaba Meeting Sanba Oi, Masi Yamna Fay, Maramasana, Mayampuna cricket ki Iho Asi, Semgat Lasi. Masina, National New Education Policy Goyna Soharokiba Mahiris in the Kanaba Piba, Soidanangam Lagani Haiki. ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯟꯅ ꯄꯥꯔꯒ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯔ IAS MCS ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯤ ꯑꯣꯏꯗꯦꯅ ꯈꯟꯅꯕꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯦ ꯁ꯭ꯄꯣꯔꯠꯁ ꯒꯦꯝꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ IPL ꯑꯗꯨꯗꯒꯤ ꯐꯨꯠꯕꯣꯜ ꯍꯥꯏꯔꯣ ISL ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯚꯦꯅ꯭ꯌꯨꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯒꯦꯝꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁꯁꯤꯗ ꯑꯦꯛꯁꯦꯜ ꯇꯧꯔꯒꯁꯨ ꯑꯆꯧꯕ ꯌꯥꯝꯅ ꯁꯤꯡꯊꯥꯅꯕ ꯑꯣꯏꯕ ꯀꯦꯔꯤꯌꯔ ꯁꯦꯝꯕ ꯌꯥꯔꯦ ꯑꯗꯨꯅ ꯇꯨꯡꯗ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤꯕ ꯃꯥꯔꯀꯦꯠ ꯑꯁꯤ ꯃꯁꯤ ꯆꯥꯏꯅꯥꯗꯒꯤ ꯏꯟꯗꯤꯌꯥꯅ ꯍꯦꯟꯅ ꯄ꯭ꯔꯣꯁꯄꯦꯛ ꯂꯩꯌꯦꯅ ꯈꯟꯅꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯀ꯭ꯔꯤꯀꯦꯠꯀꯨꯝꯕ ꯃꯁꯥꯟꯅ ꯑꯃ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔꯥꯏꯖ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯇꯨꯡꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝꯅ ꯐꯖꯕ ꯁ꯭ꯇꯦꯞꯅꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯀꯟꯅ ꯁꯥꯟꯅꯔꯒ ꯇꯨꯡꯗꯁꯨ ꯀꯦꯔꯤꯌꯔ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ Thobal Salungfamda Pulisa Putuknabada Miyay Amang Lekidaba Amadi Taruk Amana Fakiba Thawduki Matangda JSC Semkre Cheneba Policing Amadi Fajalaba Kunngakpa Sing Thaduk Trima Fawba Asi Bahagjang Lawroi Haile Mayay Lambi Sembi Naba Marilenaba Senadak Sumina Laglaba Sungasi Fawba Lambi Sembi Dunalerak Padagi Samuraw ki Koy Saw Narabam Yamna Mayay Lambi Tokhaiduna Lambi Tingbagi Kamzang Jangsin Play Kalching District ki Kairakta Nongmayna Kaptuna Hatlam Kiba Mapal Lambi Singmi Anige Imong Manunda Bihar ki Chief Minister Nitish Kumar na Lupalak Ani Anige ex-Gracia descent from Piragani High Prey
Numit tarani chupna sathagada bakuntra mater sabi Fall Book Fair Kesambatali State Central Library Auditorium da ngasidagi hodokre. Amadi Manipur ki irang kamluk ki irang ni terrorism natraga kaknaba lining life solam tagamari leynade Manipur ki CM silaga kari reaction lakani haibadusu yengdaba yadri haina Union Home Minister Amit Shah na haikre. Ngasiga na sandok chaba ISCOM media ki pau matanga sida lojere meeting tabiri singbu amukahana kurumjeri.